ꯀꯧꯈꯥ ꯇꯥꯟꯕ ꯆꯠꯇꯣꯏꯅꯦ ꯃꯅꯨꯡꯒꯤꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯤ ꯇꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏ ꯑꯗꯩ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯌꯥꯎꯔꯦ ꯇꯨ ꯁꯤꯅꯦ ꯇꯨ ꯑꯩꯈꯣꯏ ꯁꯤꯗꯅꯤ ꯂꯥꯛꯏꯁꯦ ꯇꯨ ꯁꯤꯗ ꯁꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯡꯗꯣ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤ ꯃꯔꯩ ꯀꯟꯅ ꯇꯧꯔꯤ ꯂꯃꯥꯡꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯂꯤ ꯂꯃꯥꯡꯅ ꯀꯟꯅ ꯂꯃꯥꯡꯅꯔꯦꯗꯅ ꯃꯆꯤꯟꯒ ꯐꯟ ꯊꯤꯔꯤ ꯃꯣꯏ ꯀꯣꯕꯤꯒ ꯌꯥꯝ ꯐꯗ꯭ꯔꯦ ꯂꯝ ꯀꯣꯏ ꯂꯥꯛꯄꯗꯅꯤ ꯇꯨ ꯇꯨ ꯇꯧꯔꯤ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯃꯣꯏꯅ ꯄꯨꯡꯁꯪ ꯑꯩꯈꯣꯏꯒꯤꯅ ꯄꯨꯡꯉꯧ ꯑꯣꯏꯗꯅꯤ ꯇꯨ ꯍꯪꯒꯥꯝꯒ ꯐꯖꯅ ꯊꯥꯏ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣꯗ ꯌꯣꯄꯥꯛ ꯑꯅꯤꯒ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯤ ꯑꯝꯇ ꯌꯥꯔꯦ ꯅꯣꯏꯅ ꯃꯔꯝ ꯑꯃ ꯀꯨꯀꯤ ꯌꯥꯝ ꯀꯤꯒꯤ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯄꯨꯡꯉꯧ ꯑꯣꯏꯗꯣꯏꯅꯤꯗ ꯂꯩꯔꯝꯃꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯍꯥꯞꯄꯛꯀꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯌꯦꯡꯉꯣ ꯇꯧꯔꯤ ꯌꯦꯡꯉꯣ ꯃꯣꯏ ꯆꯠꯁꯦꯅ ꯑꯩꯕꯨ ꯂꯥꯛꯏꯃꯤ ꯂꯣꯏꯔꯦ ꯂꯥꯛꯏ ꯌꯣꯄꯥꯛꯀꯁꯤ ꯄꯨꯔꯛꯏ ꯄꯣꯠꯅꯤꯀꯣ ꯑꯗꯨꯒ ꯇꯧꯔꯤ ꯐꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯥ ꯏꯁꯩ ꯑꯃ ꯗꯣꯂꯥꯏꯗꯒꯤ ꯑꯣꯟꯊꯔꯦ ꯁꯪꯒꯣꯜꯅꯁꯨ ꯀꯥꯎꯔꯝꯂꯦ ꯑꯗꯨ ꯇꯧꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯊꯥꯞꯂꯕ ꯃꯤꯔꯝ ꯂꯝꯗꯝ ꯋꯥꯡꯖꯤꯡꯗꯒꯤ ꯁꯤ ꯇꯥꯟ ꯂꯥꯛꯑꯒ ꯃꯤꯒꯤ ꯚꯔꯥ ꯄꯤꯅꯕ ꯇꯥꯟ ꯂꯥꯛꯄ ꯇꯥꯈ꯭ꯔꯦꯕ ꯊꯕꯛꯁꯦ ꯄꯨꯔꯥ ꯁꯤꯕꯨ ꯌꯦꯡꯉꯨ ꯇꯧꯔꯤ ꯁꯤꯅꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯌꯦꯜꯂꯕꯅꯤꯗ
ꯑꯇꯩꯁꯤꯡꯗꯨꯅ ꯁꯤꯡ ꯁꯥꯗꯅ ꯊꯕꯛ ꯂꯩ ꯀꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯦꯡꯊꯣꯛꯆꯣꯅ ꯊꯥꯗꯣꯔꯛꯏꯕ ꯑꯩꯗꯤ ꯇꯥꯜꯂꯤ ꯉꯁꯥꯏ ꯇꯥꯜꯂꯤ ꯆꯦꯔꯪ ꯃꯅꯨꯡꯗ ꯌꯥꯎꯕ ꯆꯤ ꯂꯥꯎꯕꯁꯦ ꯍꯣꯔꯦꯟ ꯑꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯍꯥꯞꯅꯤꯅ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯐꯥꯕꯗꯣ ꯁꯤꯅ ꯌꯥꯛꯀꯤ ꯁꯤꯅ ꯆꯦꯅꯥꯎꯕꯤꯒꯤꯅꯤ ꯌꯥꯝꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯅꯤꯗ ꯂꯣꯏꯔꯦ